Illegal immigrants singi isu leiva Manipur dasu ECI na Bihar da Loukhatliba Special Intensive Revision SIR Pangthokpagi Tanggai Phadaba Leire haina NPP ki National Vice President Yumnam Joykumar na phongdokrei. Ngasi NPP Manipur State Unit ki Annual General Body Meeting amadi Executive Meeting iroi sembada leiva mayol da pangthokkrei. Annual General Body Meeting aduga mari leina NPP ki National Vice President Yumnam Joykumar na makhatara duna haikibada thadau NP Manipur amadi tampaki CSO singna santi hanjilakna balambi yat poina wari shanakhiba adu yamna tangai phadaba khongthang amani nakalani mag NPP ki maikai digi thagat pa phongdoki Asigumba tangkak asida lengak semgani haivigi asa tauriba political party singasu makhoina paikhaliba khongthang asi pukning thogatfam thokpani loindana ngasi pangthokhiba general body meeting asida mathangi mikhal yaudringai mangoina Manipur dasu special intensive revision pangthoknana ECI da NPP gi national president amasung committee da wafam lankhatna warep lore haina sumagna phongdoki Lakadoriba assembly election yamna darkar hoina khanba hojik makti Bihar da ye chathari bisai da India bloc ka BJP ki NDA group ka ba special intensive review revision of voter list adu tobugi matang che particularly Manipur ki matang da hairiba problem ni aina khalaga madugi intensive revision ama torse Manipur ki tamakta chu yam darkar hoina koin feel toy karigino abada hojik thoi wathoksi amorom da haita gidi illegal migrants sing mayam ama lei haibigi adu moin su Manipur da tasle bagi tasmata natana koin singai bisi hogiba last election su moin su election da participate togibaduna maram moiga kaga domi ka daba karo daba ka ibadu mu thokibra ina khanmai gi wa chu ne koina masagi detection of illegal immigrants aduga dual votership leiba aduga bogus voters leiba aduga leigiraba mayama kano voter list yawa aduga magi mayama problem leibigi aduga problem se koi strongly feel tawe aduna MPP na high base masi yam thuna next assembly election tawdringi mamangda koi darkar oi haina feel tawe